War on Drug ki saruk amoina narcotic cell Imphal East Kuntranipan Suba Assam Rifles amadi Yada Khetrigau gi apunba khutpu amana ngarang ahing kyamgai oinam lokolda thiba humbagi thabak chathabada mioi ahum yamlaba drug ki polam kyaga konana fare hairi drive aduda mioi ahum Torvirex codeine syrup bottle listing amaga chamaga marfuga konana faba ngamkibani haina Imphal East District Police ki SP Jogeshan Rahau bijamna paumi singda phongdokhrei Matam-matam gi oiba pothok sing marang kaina puthokduna mipan tangdaba lamdam ama ohelasi lau singugi lamda leiriba akhang ahai sing mathau chilhanba haibasi laumi singi thodang ni haina Fishery and Kadagi Minister S Rajana phongdokhrei wafam masing asi Directorate of Research Central Agricultural University Imphal gi makhada All India Coordinated Research Project on Maize Forest Crops and Utilization Rapeseed and Mustard Mula RP Nematodes in Agriculture Soybean, groundnut, chickpea, amadi, wheat and barley na sinduna Imphal West ki Salam Village ta pangthokkiba nongmagi oiba lau singugi training amadi maru marang yanthokpagi thoramda phongdokhibani Manipurda Citrus Park haibadi hairagi park ama Central Agricultural University Imphal gi mileng makhada semgat pina bangarang Lok Sabha da Manipurda gi MP Dr. R.K. Ranjana pukhatkhrai Masigi mathakta Manipur University da hojik fauba regular vice chancellor ama leitribasi athuba matamda thambiu haina Dr. R.K. Ranjana taksinki Chatliba thasigi tarahumdoida mioi kanglop kharana androgi chapokpi laifam lenda asiba hakchang ama phumjilam lei wafam masing asi Manipur Press Club ta pangthokhiba paumi singa unaba amada sana pokpa chakpa andro maihaubi rol pana loisangi advisor Laisongbam ibungona haikibaga loinana ngasidagi numit marini gi manungda asiba hakchang asi mari lenaba singna lawthok piraktrabadi akanba khongjang changsilagane amadi masida thorakpa afafata khudimag lengak na pugadabani haiki All Manipur Ethnical Socio-Cultural Organization AMESCO gi kumja lisingani kungama thoidagi lisingani kunga humdoi fauba thau pugadabasing ngasi wasak lawkhrei Organization asigi nongna thau pugadabasing manungda BK Moirangchana President oibaga loinana General Secretary gi oina Lucky Konsamna oiri Kaisampat Konjeng Hazari lekai de leiba organization asigi mayai losingda pangthokhrei Madhya Pradesh amadi Chhattisgarh anigi thangnaba Indian Air Force ki Air Base amadagi Combat Training Mission amagidamag MiG-21 amanga seyuk paikhatnaba honabada accident thokpadagi MiG-21 adugi pilot ama laikhidraba Indian Air Force ki Group Captain A Gupta laikhidre haina Force asina Twitter da tweet tawrakrei Thodosigi matangda Indian Air Force na awaba phongdokhibaga loinana accident adu matau karamna thokhibano haibagi matangda Force asina Court of Inquiry ama chathanaba yathang pikrei